ꯃꯥꯁꯦ ꯆꯠꯂꯝꯗꯥꯏ ꯆꯠꯇꯧꯕ ꯅꯨꯃꯤꯠꯁꯦ ꯁꯤꯗ ꯃꯥꯁꯦ ꯊꯕꯛ ꯆꯠꯂꯦ ꯊꯕꯛ ꯆꯠꯂꯨꯕꯒꯤ ꯄꯩꯁꯥ ꯑꯐꯪꯕꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯝꯃꯦ ꯊꯕꯛꯁꯦ ꯀꯩ ꯁꯤꯟꯐꯝ ꯁꯤꯃꯦꯟ ꯊꯥꯡꯕ ꯆꯠꯄꯅꯦ ꯀꯥꯏꯗ ꯁꯤꯃꯦꯟ ꯊꯥꯡꯕ ꯀꯣꯡꯄꯥꯟꯗ ꯁꯤꯃꯦꯟꯒꯤ ꯗꯨꯀꯥꯟ ꯌꯥꯎꯕ ꯑꯗꯨꯒ ꯍꯜꯂꯛꯑꯒ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯄꯤꯔꯝꯃꯦ ꯑꯗꯨꯒ ꯁꯤꯁꯦ ꯁꯤꯖꯤꯟꯅꯔꯝꯃꯣ ꯑꯩ ꯁꯠꯂꯥꯎꯅ ꯍꯜꯂꯛꯀꯦꯅ ꯑꯩꯁꯤ ꯃꯥ ꯑꯗꯨꯝ ꯆꯠꯈꯤꯕꯗꯒꯤ ꯗꯨꯛ ꯑꯗꯨꯝ ꯀꯠꯂꯤ ꯑꯌꯨꯛꯀꯤ ꯅꯨꯡꯊꯤꯟꯒꯤ ꯅꯨꯡꯗꯥꯡꯒꯤ ꯑꯗꯨꯝ ꯀꯠꯂꯤ ꯑꯗꯨ ꯅꯨꯡꯊꯤꯟꯒꯤ ꯗꯨꯛ ꯀꯠꯄꯁꯤꯗ ꯀꯦꯟꯗꯜꯁꯦ ꯇꯨꯔꯛꯄꯅꯦ ꯅꯨꯡꯊꯤꯟꯁꯤꯗ ꯃꯥ ꯂꯩꯔꯣꯏꯗꯕ ꯅꯨꯃꯤꯠꯁꯤꯗ ꯅꯍꯥꯟꯒꯩꯗꯤ ꯇꯨꯗꯕ ꯇꯨꯗꯦ ꯑꯗꯩꯗꯤ ꯑꯩꯅ ꯀꯔꯤ ꯇꯧꯔꯖꯥꯠꯅꯣ ꯁꯤꯕꯨ ꯀꯔꯤ ꯇꯧꯗꯣꯏꯖꯥꯠꯅꯣꯅ ꯑꯩꯁꯦ ꯀꯦꯟꯗꯜꯁꯦ ꯑꯗꯨꯝ ꯊꯥꯡꯒꯠꯂꯒ ꯑꯃꯨꯛ ꯑꯗꯨꯝ ꯀꯠꯂꯝꯃꯒ ꯊꯣꯔꯛꯑꯦ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯩ ꯏꯁꯥꯁꯨ ꯂꯥꯏꯅꯥ ꯂꯩꯕꯅꯤꯅ ꯑꯩꯅ ꯍꯧꯖꯤꯛ ꯏꯆꯥꯁꯤꯡꯁꯦ ꯁꯨꯔꯒ ꯀꯩꯅꯣ ꯇꯧꯕꯗꯣ ꯉꯝꯃꯣꯏꯗꯕꯅꯤꯅ ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯦ ꯌꯣꯛꯄ ꯉꯝꯅꯕ ꯃꯈꯣꯏꯅ ꯈꯔ ꯌꯦꯡꯍꯟꯅꯤꯡꯉꯤ ꯍꯧꯈꯤꯕ ꯑꯣꯒꯁꯀꯤ ꯇꯥꯡ 30 ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯅꯔꯥꯟ ꯁꯦꯅꯥꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯇ ꯈꯨꯟ ꯉꯥꯛꯀꯅꯤ ꯍꯥꯏꯅ ꯊꯧꯅꯥ ꯐꯅ ꯆꯪꯈꯤꯕ ꯇꯈꯦꯜ ꯃꯈꯥ ꯂꯩꯀꯥꯏ ꯍꯥꯃꯥ ꯗꯦꯕꯥꯀꯣꯜꯗꯒꯤ ꯑꯊꯧꯕ ꯂꯥꯏꯄꯨꯖꯝ ꯏꯅꯥꯎ ꯃꯩꯇꯩꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯦ꯫ ꯀꯣꯡꯄꯥꯜꯗ ꯂꯩꯕ ꯁꯤꯃꯦꯟ ꯗꯨꯀꯥꯟ ꯑꯃꯗ ꯁꯤꯃꯦꯟ ꯕꯣꯔꯥ ꯊꯥꯡꯊꯣꯛ ꯊꯥꯡꯖꯤꯟ ꯇꯧꯗꯨꯅ ꯋꯥꯅ ꯌꯨꯝ ꯄꯨꯕ ꯉꯝꯅꯕ ꯍꯣꯠꯅꯖꯔꯝꯕ ꯑꯊꯧꯕꯅ ꯈꯪꯍꯧꯗꯅ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯕꯨ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯗꯤ ꯃꯪꯒꯨꯝꯅ ꯂꯩꯍꯧꯔꯤ꯫ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯅꯤꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯃꯤꯃꯥꯟꯅꯕ ꯉꯝꯅꯕ ꯁꯦꯝꯒꯅꯤ ꯍꯥꯏꯅ ꯋꯥꯍꯪ ꯍꯪꯖꯍꯧꯔꯤ꯫ ꯁꯤꯡꯖꯃꯩ 360ꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕꯒꯤ ꯂꯣꯏꯅꯕꯤꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯖꯔꯨꯕꯒꯤ ꯃꯤꯀꯨꯞ ꯃꯤꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯔꯤ꯫ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ, ꯂꯣꯏꯅꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ꯫ ꯏꯆꯟꯒꯤ ꯃꯤꯡꯁꯦ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯃꯌꯥꯝꯗ꯫ ꯑꯩꯒꯤ ꯃꯤꯡ ꯄ꯭ꯔꯦꯃꯤ ꯀꯧꯏ꯫ ꯑꯗꯨꯒ ꯂꯥꯏꯄꯨꯕꯝ ꯏꯅꯥꯎ ꯃꯩꯇꯩꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯒꯗꯣꯏꯅꯤꯀꯣ꯫ ꯏꯆꯥꯁꯦ ꯀꯌꯥ ꯑꯣꯏꯒꯗꯣꯏꯅꯣ? ꯏꯆꯥꯅꯨꯄꯥ ꯏꯆꯥꯅꯨꯄꯤ? ꯏꯆꯥꯅꯨꯄꯥ ꯑꯃ ꯏꯆꯥꯅꯨꯄꯤ ꯑꯃ꯫ ꯏꯆꯥꯅꯨꯄꯥꯁꯤꯅ ꯀꯔꯝꯕꯅꯣ? ꯅꯨꯄꯥꯅ ꯑꯇꯣꯝꯕ꯫ ꯃꯌꯥꯝꯗ ꯑꯝꯇꯪ ꯎꯍꯟꯕꯤꯌꯨꯅꯦ꯫ ꯑꯝꯇ ꯀꯣꯜꯂꯒ ꯆꯍꯤ ꯐꯥꯔꯕ꯭ꯔꯥ ꯃꯥꯁꯦ? ꯆꯍꯤ 1.5꯫ 1.5꯫ ꯃꯃꯤꯡꯒꯗꯤ ꯀꯩ ꯊꯣꯜꯂꯦ ꯃꯥꯁꯦ? ꯂꯝꯉꯥꯟꯕ꯫ ꯂꯝꯉꯥꯟꯕ꯫ ꯊꯥꯗꯣꯛꯄꯤꯈ꯭ꯔꯣ꯫ ꯑꯗꯨꯒ ꯏꯆꯥꯅꯨꯄꯤꯗꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ? ꯆꯍꯤ 5 ꯍꯥꯏꯔꯦ꯫ ꯆꯍꯤ 5? ꯃꯥꯅ ꯀꯩ ꯃꯤꯡ ꯀꯧꯕ? ꯄ꯭ꯔꯦꯝꯂꯇꯥ꯫ ꯑꯗꯣ ꯑꯊꯧꯕ ꯏꯅꯥꯎ ꯃꯩꯇꯩꯁꯦ ꯑꯩꯈꯣꯏꯒꯤ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯒꯤ ꯂꯩꯒꯗꯕꯅꯣ, ꯀꯔꯤ ꯂꯝꯗ ꯂꯩꯒꯗꯕꯅꯣ ꯍꯥꯏꯕ ꯃꯌꯥꯝꯗꯣ ꯑꯝꯇꯪ ꯊꯝꯕꯤꯌꯨ꯫ ꯃꯥꯁꯦ ꯅꯔꯥꯟ ꯁꯦꯅꯥꯗ ꯈꯨꯟ ꯉꯥꯛꯅꯦꯅ ꯆꯠꯈꯤꯕꯅꯦ꯫ ꯈꯨꯟ ꯉꯥꯛꯄꯗ ꯂꯩꯈꯤꯗꯦ꯫ ꯌꯨꯝꯗꯒꯗꯤ ꯀꯩꯀꯩ ꯍꯥꯏꯔꯝꯃꯤ ꯆꯠꯂꯝꯗꯥꯏꯗ ꯀꯩꯀꯩ ꯃꯦꯟ ꯌꯨꯝꯗ ꯄꯥꯎ ꯍꯥꯏꯔꯝꯕ ꯍꯥꯏꯁꯦ ꯃꯥ ꯑꯗꯨꯝ ꯈꯨꯟ ꯉꯥꯛꯄ ꯆꯠꯂꯨꯒꯦ, ꯀꯨꯏꯅ ꯂꯩꯔꯛꯑꯣꯏ, ꯑꯗꯨꯝ ꯊꯨꯅ ꯍꯜꯂꯛꯀꯦꯅ ꯍꯥꯏꯔꯝꯃꯦ꯫ ꯌꯨꯝ ꯆꯠꯂꯝꯗꯥꯏꯗ ꯀꯩꯀꯩ ꯃꯥꯅ ꯍꯣꯠꯅꯕꯤꯔꯝꯕ ꯌꯨꯝꯒꯤꯗꯃꯛꯇ? ꯃꯥꯁꯦ ꯆꯠꯂꯝꯗꯥꯏ ꯆꯠꯇꯧꯕ ꯅꯨꯃꯤꯠꯁꯦ ꯁꯤꯗ ꯃꯥꯁꯦ ꯊꯕꯛ ꯆꯠꯂꯦ ꯊꯕꯛ ꯆꯠꯂꯨꯕꯒꯤ ꯄꯩꯁꯥ ꯑꯐꯪꯕꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯝꯃꯦ꯫ ꯊꯕꯛꯁꯦ ꯀꯩꯀꯩ ꯁꯤꯟꯐꯝ? ꯁꯤꯃꯦꯟ ꯊꯥꯡꯕ ꯆꯠꯄꯅꯦ꯫ ꯀꯥꯏꯗ ꯁꯤꯃꯦꯟ ꯊꯥꯡꯕ? ꯀꯣꯡꯄꯥꯟꯗ꯫ ꯁꯤꯃꯦꯟꯒꯤ ꯗꯨꯀꯥꯟ ꯌꯥꯎꯕ? ꯑꯗꯨꯒ ꯍꯜꯂꯛꯑꯒ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯄꯤꯔꯝꯃꯦ꯫ ꯑꯗꯨꯒ ꯁꯤꯁꯦ ꯁꯤꯖꯤꯟꯅꯔꯝꯃꯣ ꯑꯩ ꯁꯠꯂꯥꯎꯅ ꯍꯜꯂꯛꯀꯦꯅ ꯍꯥꯏꯔꯝꯃꯒ ꯆꯠꯂꯦ꯫ ꯑꯗꯨꯝ ꯅꯣꯡꯃꯗ ꯃꯥꯁꯦ ꯀꯌꯥꯒꯗꯤ ꯇꯥꯜꯂꯛꯄꯒ ꯌꯥꯎꯏ? ꯍꯥꯏꯗꯤ ꯁꯤꯃꯦꯟ ꯇꯥꯟꯕꯁꯦ ꯑꯗꯨꯝ ꯑꯋꯥꯕꯒꯤ ꯊꯕꯛ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯁꯦꯟꯁꯦ ꯑꯗꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯑꯗꯨꯝ ꯊꯣꯛꯄ꯭ꯔꯥ? ꯊꯣꯛꯄ ꯍꯥꯏꯁꯦ ꯑꯗꯨꯝ 150-150 ꯑꯗꯨꯝ ꯌꯥꯝꯅ ꯄꯨꯔꯛꯇꯕꯁꯨ ꯌꯥꯎꯏ, ꯈꯤꯇꯪ ꯌꯥꯝꯅ ꯄꯨꯔꯛꯄꯁꯨ ꯌꯥꯎꯏ꯫ ꯊꯕꯛ ꯐꯪꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ꯫
ꯌꯨꯝꯁꯤꯗ ꯀꯅꯥ ꯀꯅꯥꯅꯣ ꯂꯩꯔꯤꯁꯦ ꯏꯅꯥꯎ ꯅꯠꯇꯕꯤꯗ ꯑꯇꯣꯞꯄ ꯀꯅꯥ ꯀꯅꯥ ꯂꯩ ꯑꯉꯥꯡꯒꯤ ꯁꯩꯕꯨ ꯂꯩꯔꯦ ꯌꯨꯝ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯀꯅꯥ ꯀꯅꯥ ꯂꯩꯃꯤꯟꯅꯩ ꯌꯨꯝꯁꯤꯗ ꯃꯃꯥ ꯍꯣꯏ ꯏꯃꯥꯅꯦ ꯕꯕꯥ ꯍꯣꯏ ꯏꯆꯟꯅꯨꯄꯤ ꯑꯗꯩ ꯏꯅꯥꯎꯅꯨꯄꯥ ꯀꯩꯀꯩ ꯄꯨꯂꯞ ꯂꯩ ꯂꯩꯈꯤꯗꯕꯩ ꯄꯥꯎꯁꯤꯗꯤ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯏ ꯏꯆꯟꯗ ꯑꯗꯒꯤ ꯇꯥꯔꯤꯛ 19ꯒꯤ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 5 ꯇꯥꯔꯛꯄꯁꯦ ꯁꯤꯗ ꯑꯩꯉꯣꯟꯗ ꯏꯃꯥꯟꯅꯕꯤ ꯑꯃꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯑꯗꯨꯒ ꯂꯩꯇꯦꯗꯤ ꯍꯥꯏꯔꯛꯇꯦ ꯑꯩꯉꯣꯟꯗ ꯅꯣꯡꯃꯩꯅ ꯄꯥꯜꯂꯦ ꯍꯥꯏꯗꯤ ꯍꯥꯏꯔꯛꯑꯦ ꯑꯗꯨꯒ ꯃꯃꯥ ꯍꯣꯏ ꯗꯥꯛꯇꯔꯗ ꯆꯠꯅꯤ ꯔꯥꯖꯇ ꯂꯥꯛꯑꯣꯅ ꯔꯥꯖꯇ ꯆꯠꯂꯒ ꯔꯥꯖꯇꯒꯤ ꯃꯃꯥ ꯍꯜꯂꯛꯑꯀꯥꯟꯗ ꯈꯪꯕꯅꯦ ꯀꯩꯀꯩꯒꯗꯤ ꯍꯥꯏꯔꯝꯃꯤ ꯃꯥꯅ ꯍꯤꯡꯉꯤꯉꯩ ꯃꯇꯝꯗ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯅ ꯀꯩꯀꯩ ꯃꯪꯂꯥꯟꯒꯗꯤ ꯃꯪꯉꯒ ꯀꯩꯀꯩꯒꯗꯤ ꯁꯦꯌꯔ ꯇꯧꯔꯝꯕ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯃꯌꯥꯝꯗ ꯃꯥꯅ ꯂꯩꯔꯤꯉꯩꯗ ꯑꯉꯥꯡꯁꯤꯡꯁꯦ ꯃꯥ ꯆꯥꯕ ꯆꯥꯗꯕ ꯈꯪꯗꯦ ꯑꯉꯥꯡꯁꯤꯡꯒꯤꯗꯤ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯁꯤ ꯑꯗꯨꯝ ꯍꯥꯏꯔꯝꯃꯦ ꯑꯇꯩꯗꯤ ꯑꯉꯥꯡꯁꯤꯡꯒꯤꯗꯤ ꯃꯥꯁꯨ ꯂꯥꯏꯔꯤꯛꯇꯤ ꯍꯩꯇꯦꯕ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡꯒꯤꯗꯤ ꯃꯥ ꯍꯩꯇ꯭ꯔꯕꯅꯤꯅ ꯏꯆꯥꯁꯤꯡꯒꯤꯗꯤ ꯍꯩꯇꯕ ꯌꯥꯗꯦ ꯆꯥꯒꯦꯔꯥ ꯆꯥꯔꯣꯏꯔꯥ ꯏꯆꯥꯁꯤꯡꯒꯤꯗꯤ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯍꯩꯍꯟꯗꯕ ꯌꯥꯗꯦ ꯃꯤ ꯑꯃꯃꯝꯗꯤ ꯑꯣꯏꯅꯕ ꯁꯦꯝꯅꯤ ꯑꯗꯨꯝ ꯍꯥꯏꯔꯝꯃꯦꯕ ꯑꯗꯣ ꯉꯁꯤꯁꯦ ꯁꯣꯔꯥꯠ ꯅꯨꯃꯤꯠ ꯑꯣꯏꯒꯗꯣꯏꯅꯤꯀꯣ ꯁꯣꯔꯥꯠꯁꯦ ꯃꯇꯧ ꯀꯔꯝꯅ ꯄꯥꯡꯊꯣꯛꯈꯤ ꯃꯌꯥꯝꯒꯤ ꯃꯇꯦꯡꯒꯗꯤ ꯀꯔꯥꯏ ꯐꯥꯎꯕ ꯐꯪꯉꯤꯗꯣ ꯀꯅꯥ ꯀꯅꯥꯅꯒꯗꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯏ ꯑꯗꯨꯝ ꯂꯝ ꯂꯝ ꯈꯨꯗꯤꯡꯒꯤ ꯏꯃꯥ ꯃꯔꯥ ꯄꯥꯏꯕꯤ ꯑꯗꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯦ ꯑꯉꯝ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯉꯦ ꯍꯥꯏꯗꯤ ꯊꯣꯏꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯋꯥꯕꯗꯤ ꯄꯤꯕꯤꯗ꯭ꯔꯕ꯭ꯔꯥ ꯃꯌꯥꯝ ꯑꯗꯨꯝ ꯍꯧ ꯍꯧ ꯇꯧꯗꯅ ꯃꯈꯥꯗꯁꯨ ꯉꯁꯤ ꯉꯥꯛꯇꯪꯕ ꯇꯧꯗꯧ ꯃꯥꯜꯂꯤꯀꯣ ꯃꯌꯥꯝ ꯍꯧ ꯍꯧ ꯇꯧꯅꯕꯁꯤ ꯂꯧꯔꯤꯗ ꯏꯃꯨꯡ ꯃꯅꯨꯡꯗ ꯏꯆꯟꯗ ꯑꯋꯥꯠ ꯑꯄꯥ ꯑꯝꯇ ꯎꯍꯟꯕꯤꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯤ ꯊꯣꯏꯅ ꯍꯦꯟꯅ ꯋꯥꯗ꯭ꯔꯕ꯭ꯔꯥ ꯍꯪꯖꯕꯅꯤꯀꯣ ꯑꯊꯧꯕ ꯃꯍꯥꯛꯅ ꯀꯠꯊꯣꯛꯈ꯭ꯔꯕꯅꯤꯅ ꯃꯌꯥꯝꯅ ꯑꯗꯨꯝ ꯄꯥꯡꯕꯗꯨꯅ ꯃꯌꯥꯝꯅ ꯄꯥꯡꯕꯤ ꯑꯗꯨꯝ ꯂꯦꯝ ꯄꯥꯅ ꯑꯗꯨꯝ ꯁꯤꯟꯕ ꯑꯗꯨꯝ ꯂꯥꯡꯕ ꯑꯗꯨꯝ ꯉꯝꯃꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯂꯣꯀꯦꯜ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯃꯗꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯀꯩꯀꯩ ꯃꯇꯦꯡ ꯄꯥꯡꯉꯛꯄ ꯑꯃꯗꯤ ꯁꯤ ꯇꯧꯕꯤꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯕꯤꯔꯛꯄ ꯉꯁꯤ ꯐꯥꯎꯕꯗ ꯀꯩꯀꯩ ꯂꯩꯔꯦ ꯑꯦꯝ ꯑꯦꯜ ꯑꯦ ꯂꯥꯛꯑꯝꯃꯦ ꯂꯥꯛꯑꯝꯃꯒ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯤꯡꯗꯣ ꯑꯝꯇ ꯃꯌꯥꯝꯗ ꯊꯝꯕꯤꯌꯨ ꯏꯕꯣꯝꯆꯥ ꯀꯧꯋꯦ ꯃꯥ ꯂꯥꯛꯑꯝꯃꯒ ꯂꯩꯇꯕ ꯅꯣꯡꯉꯥꯟꯕꯁꯤꯗ ꯂꯥꯛꯑꯝꯃꯦ ꯑꯗꯨꯒ ꯂꯨꯄꯥ 10,000 ꯄꯤꯔꯝꯃꯦ ꯍꯣꯏ ꯑꯗꯨꯒ ꯍꯌꯦꯡ ꯀꯔꯃꯁꯤ ꯂꯣꯏꯔꯒ ꯑꯗꯨꯝ ꯇꯧꯕ ꯌꯥꯕꯗꯣ ꯑꯗꯨꯝ ꯇꯧꯔꯁꯤ ꯍꯥꯏꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯇꯦꯡ ꯄꯤꯕ ꯌꯥꯕ ꯑꯗꯨꯝ ꯄꯤꯔꯒꯦꯅ ꯍꯥꯏꯔꯝꯃꯦ ꯍꯥꯏꯕ ꯁꯨꯝ ꯑꯊꯧꯕꯁꯤꯅ ꯍꯤꯡꯉꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗꯒꯗꯤ ꯐꯥꯎꯈꯤꯕꯒꯗꯤ ꯂꯩꯕ꯭ꯔꯥ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯝꯗ ꯂꯩꯔꯔꯣꯏ ꯀꯥꯏꯁꯦ ꯃꯪꯗꯒꯗꯤ ꯂꯥꯛꯄ ꯑꯃꯗꯤ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯃꯀꯨ ꯃꯪꯒ ꯃꯪꯈꯤꯕ ꯏꯁꯥꯗ ꯄꯥꯝꯕꯣꯝꯒ ꯆꯣꯡꯕ ꯈꯣꯠꯄ ꯑꯗꯨꯝꯕ ꯁꯈꯤꯅꯥ ꯄꯤꯈꯤꯕ ꯀꯩꯀꯩꯒꯗꯤ ꯂꯩ ꯑꯗꯨꯒꯨꯝꯕꯗꯤ ꯂꯩꯇꯦ ꯑꯩꯁꯤ ꯃꯥ ꯑꯗꯨꯝ ꯆꯠꯈꯤꯕꯗꯒꯤ ꯗꯨꯛ ꯑꯗꯨꯝ ꯀꯠꯂꯤ ꯑꯌꯨꯛꯀꯤ ꯅꯨꯡꯊꯤꯟꯒꯤ ꯅꯨꯡꯗꯥꯡꯒꯤ ꯑꯗꯨꯝ ꯀꯠꯂꯤ ꯑꯗꯨ ꯅꯨꯡꯊꯤꯟꯒꯤ ꯗꯨꯛ ꯀꯠꯄꯁꯤꯗ ꯀꯦꯟꯗꯜꯁꯦ ꯇꯨꯔꯛꯄꯅꯦ ꯅꯨꯡꯊꯤꯟꯁꯤꯗ ꯃꯥ ꯂꯩꯔꯣꯏꯗꯕ ꯅꯨꯃꯤꯠꯁꯤꯗ ꯅꯍꯥꯟꯒꯩꯗꯤ ꯇꯨꯗꯕ ꯇꯨꯗꯦ ꯑꯗꯩꯗꯤ ꯑꯩꯅ ꯀꯔꯤ ꯇꯧꯔꯖꯥꯠꯅꯣ ꯁꯤꯕꯨ ꯀꯔꯤ ꯇꯧꯗꯣꯏꯖꯥꯠꯅꯣꯅ ꯑꯩꯁꯦ ꯀꯦꯟꯗꯜꯁꯦ ꯑꯗꯨꯝ ꯊꯥꯡꯒꯠꯂꯒ ꯑꯃꯨꯛ ꯑꯗꯨꯝ ꯀꯠꯂꯝꯃꯒ ꯊꯣꯔꯛꯑꯦ ꯑꯗꯩ ꯍꯛꯆꯥꯡꯁꯨ ꯅꯨꯡꯉꯥꯏꯇꯦꯅ ꯑꯩ ꯏꯁꯥꯒꯤ ꯂꯥꯏꯅꯥꯁꯨ ꯂꯩꯕꯅꯤꯅ ꯑꯩꯅ ꯁꯣꯔ ꯍꯣꯟꯕ ꯅꯨꯡꯉꯥꯏꯇꯦꯅ ꯐꯃꯨꯡꯗ ꯍꯤꯞꯄꯒ ꯂꯩꯕꯗ ꯑꯉꯥꯡ ꯅꯤꯡꯉꯥꯏ ꯇꯧꯋꯦꯅ ꯑꯩꯁꯦ ꯃꯈꯥꯗ ꯀꯨꯝꯕꯅꯦꯕ ꯀꯨꯝꯃꯒ ꯑꯩꯁꯦ ꯑꯉꯥꯡꯒꯤ ꯑꯆꯥꯄꯣꯠ ꯂꯩꯔꯒ ꯂꯩꯔꯤꯉꯩꯗ ꯐꯣꯟꯗꯣ ꯇꯧꯔꯛꯄꯅꯦ ꯅꯔꯥꯟ ꯁꯦꯅꯥ ꯌꯧꯈ꯭ꯔ ꯃꯇꯨꯡꯗ ꯏꯆꯟꯗ ꯐꯣꯟꯒꯨꯝꯕ ꯇꯧꯔꯛꯄ ꯃꯔꯛꯇ ꯄꯥꯎ ꯐꯥꯎꯅꯕꯒꯗꯤ ꯂꯩꯈꯤꯕ꯭ꯔꯥ ꯃꯔꯛꯇ ꯍꯥꯏꯁꯦ ꯃꯥ ꯅꯨꯃꯤꯠꯇꯨꯗꯁꯨ ꯑꯗꯨꯝ ꯇꯧꯔꯛꯏ ꯑꯌꯨꯛꯇ ꯑꯌꯨꯛ ꯉꯟꯇꯥꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯏ ꯑꯩꯅ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦꯅ ꯍꯤꯞꯄ ꯂꯩꯕꯗꯨꯗ ꯇꯧꯔꯛꯑꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣꯅ ꯍꯪꯉꯛꯑꯝꯃꯦ ꯑꯗ ꯑꯩꯅ ꯅꯨꯡꯉꯥꯏꯇꯦꯗꯤ ꯍꯥꯏꯗ꯭ꯔꯦ ꯃꯥꯅ ꯂꯥꯟ ꯃꯐꯝꯗ ꯆꯠꯄꯅꯤꯅ ꯑꯩꯁꯨ ꯑꯗꯨꯝ ꯍꯥꯏꯗ꯭ꯔꯦ ꯃꯉꯣꯟꯗ ꯀꯩꯀꯩ ꯊꯣꯛꯏ ꯍꯥꯏꯕꯅꯤꯅ ꯑꯩ ꯀꯔꯤꯝ ꯇꯧꯗꯦ ꯑꯗꯨꯝ ꯍꯥꯏ ꯃꯉꯣꯟꯗ ꯑꯗꯨ ꯅꯪ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ ꯑꯩ ꯑꯗꯨꯝ ꯊꯨꯅ ꯊꯣꯛꯂꯛꯀꯅꯤ ꯀꯨꯏꯔꯛꯑꯔꯣꯏ ꯁꯤꯁꯦ ꯆꯪꯉꯨꯔꯒ ꯑꯗꯨꯝ ꯊꯣꯛꯂꯛꯑꯒꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯐꯣꯟ ꯇꯧꯔꯛꯀꯅꯨ ꯑꯩ ꯍꯣꯔꯦꯟ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯑꯗꯨꯝ ꯇꯧꯔꯛꯀꯦꯅ ꯍꯥꯏ ꯑꯗꯨꯒ ꯃꯥ ꯄꯨꯡ 12:30 ꯑꯗꯨꯋꯥꯏꯐꯥꯎ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯝꯃꯦ ꯑꯗꯨꯗꯩꯗꯤ ꯑꯗꯨꯝ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇꯒꯗꯤ ꯀꯩꯀꯩ ꯋꯥꯐꯝ ꯍꯥꯏꯕꯤꯅꯤꯡꯉꯤ ꯄꯦꯟꯗꯕ ꯋꯥꯐꯝ ꯀꯩꯀꯩ ꯐꯣꯡꯗꯣꯛꯄꯤꯅꯤꯡꯉꯤ ꯂꯥꯟꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯁꯨ ꯈꯇꯪ ꯂꯩꯉꯥꯛꯇ ꯈꯇꯪ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕꯤꯔꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯩ ꯏꯁꯥꯁꯨ ꯂꯥꯏꯅꯥ ꯂꯩꯕꯅꯤꯅ ꯑꯩꯅ ꯍꯧꯖꯤꯛ ꯏꯆꯥꯁꯤꯡꯁꯦ ꯁꯨꯔꯒ ꯀꯩꯅꯣ ꯇꯧꯕꯗꯣ ꯉꯝꯃꯣꯏꯗꯕꯅꯤꯅ ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯦ ꯌꯣꯛꯄ ꯉꯝꯅꯕ ꯃꯈꯣꯏꯅ ꯈꯔ ꯌꯦꯡꯍꯟꯅꯤꯡꯉꯤ ꯐꯣꯟ ꯅꯝꯕꯔ ꯄꯤꯔꯝꯕꯗꯨꯗ
ꯅꯥꯏ ꯌꯥꯎꯒꯅꯨ ꯏꯆꯥꯒꯤ ꯈꯜꯂꯣꯀꯣ ꯅꯨꯡꯇꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ